Artist singbusu hingansi AMMIK Chatna kanglon su kaidanaba chatsi amadi miyamgi awabasu khangna chatsi haina all Manipur matamisai kanglup AMMIK maikaidagi thamlakli wafam asingasi major khulda leba Manipur Press Club ta pangthokiba pawgni famda AMMIK General Secretary Mayengbam danan joina phungdokhibani mahakna makha taraduna hai hauji iramda masida oiba phibam asi nena taba oidri amadi kukina ko terrorist singna mayum makai mai thadoktuna lanjinaklaba inmate singsu mayumda hanjindana lairi adobo artist singsu masage profession amani miyamgi seba kuina tawdana laklabani adobo isai nongmai tawba taraga su chana pathap singi matung illaga isai nongmai pangthoksi loina artist organizer singna su punna wakhal taminaduna thabak pangthok minase hauzik nena tadraga su mayum hanjanba ngamdraga su leiri hanjanba ngamdana leiraga su warena kaptana leiba yade ngahak su wakhal pothagadabani amadi artist singsu hingandana thambadi yadabani na nakal animaki yengaga thabak pangthok minase loinana AMMIK maikaidagi artist sing organizer sing miyam singda appeal tarakli madodi saifamda lakliba miyamna su live telecast tawbiganu isai saifam khudingmakta ahing pung Taranitoi ki mamangda isai loishinbiu amadi isai tawfamda nisa chasin thakchilaga saifamda miyamda ayat apan pi bayaningde masi organizer singna chapchana control tawbiu haiki amadi stage ta jagoi sahanbiganu haike isai tawdungai mamangda miyamda organizer singna gyan tahanbiu haike AMMIK Chatna kanglon phajana miyamda gyan tahanbiu amadi isai tawjariba artist singbu miyamna lana unanaba thabak tawumsi haike artist singsu hingansi miyamgi seba tawhonsi amadi miyam nasu leibaki oriba phibam asi yenglaga thabak pangthoksi haike isai si tajaraga isai bu pamjaba singna wakhan potha jagadabado isai saipom khudingmang ni sa sabagi isai saipom hoina loi onthorokpi phibam je masi AMMIK na yam nuaijade aduna isai siliba organizer singna isai je sinba matamda asumba mayai ka sinjak saba singje fajana control tobiyo aduga AMMIK maikai contact lobby deba ko artist sing band sing puna mangna su contact lobby ba matam da organizer sing se yam phajana AMMIK changna kanglon sing se brief toraga se program si lobby hu haijari aduna nomagi ne abani haidana nongan bu sei thilan ba chatpa yaro sei seifam yoraga ngangna gibina mangangna raga sei seifam yoraga tho phama tawbudo amadu tobiganu miyam leiri miyam gi interest sing view leipak miyam gi interest su thabakar tawbiu haina haijari aduna seifam kudima ga se अखोन कंट्रोलिंग तौननबगीदमक्ता चना काउंसिल जिंसे खंगनबगीदमक्ता AMMIK ना थाइनदगी चेक कप्तना लापदो ngasi numit 20 May 2025 asidagi check kap hojaragani loina organizer singna su chana kaunglon sing do's and don't to fajana AMMIK kano singda kogi madugi kano to kogi organizer singdagi lobiu aduga khangdaba sing lairga su hangbiu